State asida thokliba ising ichang lupa karo tara mangaronggi hidak langthak mang takri haiduna hidak ki mamal hengatna yoloi miyamna panic buying tawbiganu retailer amadi wholesaler singna mayokna riba awawa sigingduna mateng kharada oirabasu pangbiyu haina Manipur Chemists and Druggist Association MCD na lenga ki punging chingselakli ngasi BT road ta laiba Gambir Singh shopping arcade ki ahum suba floor da laiba association asigi office ta pangthokiba pawgi mifam amada wafamasi MCD gi general secretary thoksom Dizamanina Fongdokladuna Hai Cyclone Rimal na pirakpa chaithengi saruk ama oina lamdam asigi maru oiba turel singi ising imai hengalaktuna turel kairakpadagi khwairamban ima kaithel yauna achokba ising ichau ama mayoknaduna pochai kya mang takhale ising ichau asina state asigi oina lupa karo tara mangarom henbagi hidak langtaksu mang takre Imphal gi area gi oina leiriba medical gi pochai yoliba retailer amadi wholesaler singi hidak langtaki pochai chada maudra dagina maudra mangarong gi ichau asina mang takhankre mang takhiba medical gi hidak sing asi company degi loinamak return tawrakadabasu leite adumoinamak All India Organization of Chemists and Druggists AIO CD yauna company sing amadi mari leinaba authority da mang takliba hidak sing asi yariba makai return tawnaba MCD gi maikai degisu angamba thakta honagani adubu return tawrakpadasu matam yamna changba thabak ama adumak oigani maramasina awa ana mayok nadiba retailer amadi wholesaler singi yengduna kharada oirabasu compensation piduna mating pangnaba lenga na meeting changbiu loinana hidak langthak sing mang takle haiduna maman hengatna yoloi miyam da hidak langthak sing watana fanghanaba mari leinaba authority singa tanaduna association gi maikai degisu angamba thakta honagani basida fanghoroi haibagi mi paibana mang thaduna miyam hidak langthak sing panic buying tawbiganu hainasu fongdorakli मांगे कोई जिक साइक्लोन इफेक्ट होना जिक मणिपुर से mainly कोई हिदाक की कारबार तो जरीब मैम से maximum स्टॉक ती इसिंग दलों चंग रहे more than I think 15 crores value दी मांग रहे को दूसरा मैम जब कोई ना हाइजेनिंग बसी सी मांग रहे सो कोई इसी के लेवल ला कोई की लीडर सिंग फाउंड जरी हिदाक से याम थोड़ा नक्तम थाबी रखना बाय ना तो मांग ये मैम जो हाइजन बिना बाय ना कंपनी दे हम करना कोई रिक्वेस्ट तो जरी देन लोने ना कोई स्टेट गवर्नमेंट दसु कोई आवाज़ से जंतम ओबी तो ना कितना और जो आवाज़ से मतिंग पांगी ना बा हाइजरी तो कोई की राजा सिंग का कोई ना हाइजेनिंग बसी पैनिक बाइंग तो कोई ना हिदाक छोड़ देना तुम फांगना बसिंग ने यार लेकिन और जो कोई ना तो कोई की हायर ऑथोरिटी सिंग का फाउंडर रखने के ना तो कैसे वादी वाबी करना तो पैनिक